ꯃꯇꯝ ꯑꯃꯗ ꯖꯦꯟ ꯂꯥꯏꯅꯤꯡ ꯆꯠꯄ ꯑꯍꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯤꯁ꯭ꯌ ꯑꯃꯒ ꯈꯨꯡꯒꯪ ꯑꯃ ꯐꯥꯎꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯆꯠꯄꯅ ꯃꯇꯝ ꯑꯗꯣ ꯊꯦꯡꯖꯤꯜꯂꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯄꯟꯊꯨꯡ ꯑꯗꯨꯗꯤ ꯌꯧꯒꯗꯕ ꯌꯥꯝꯅ ꯋꯥꯠꯂꯤ꯫ ꯍꯥꯏꯔꯤꯕ ꯃꯈꯣꯏ ꯑꯅꯤ ꯑꯗꯣ ꯆꯥꯛꯁꯨ ꯂꯥꯝꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯅꯥꯛ ꯅꯛꯄꯗ ꯌꯨꯝ ꯑꯃ ꯎꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯊꯤꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯦꯒꯥꯏꯔꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯅꯤꯄꯥ ꯑꯃ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯔꯛꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯅꯤꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏ ꯆꯥꯛ ꯂꯥꯝꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ, ꯑꯗꯨꯅ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯆꯥꯅꯕ ꯈꯔ ꯁꯤꯟꯕꯤꯕ ꯉꯝꯒꯗ꯭ꯔꯥ?" ꯅꯤꯄꯥ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯨꯝꯗꯨꯗ ꯄꯨꯁꯤꯟꯗꯨꯅ ꯃꯈꯣꯏꯅ ꯃꯕꯨꯛ ꯊꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯄꯤꯖꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯌꯦꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯂꯩꯍꯥꯎ ꯆꯦꯟꯕ ꯏꯪꯈꯣꯜ ꯑꯃ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯎꯔꯝꯃꯤ꯫ ꯏꯪꯈꯣꯜ ꯑꯗꯣ ꯌꯥꯝꯅ ꯂꯩꯍꯥꯎ ꯆꯦꯜꯂꯤ, ꯑꯗꯨꯕꯨ ꯏꯪꯈꯣꯜ ꯑꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯂꯤꯕ ꯄꯣꯠꯊꯣꯛꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯌꯥꯝꯂꯝꯗꯦ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯅꯤꯄꯥ ꯑꯗꯨꯅ ꯏꯪꯈꯣꯜ ꯑꯗꯨꯗ ꯊꯋꯥꯏ ꯆꯪꯅ ꯊꯕꯛ ꯁꯨꯗꯦ ꯇꯥꯛꯄꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯍꯪꯂꯝꯃꯤ, "ꯅꯍꯥꯛꯅ ꯀꯔꯤ ꯁꯨꯔꯒ ꯍꯤꯡꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯤꯕꯅꯣ?" ꯅꯤꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯑꯩꯍꯥꯛꯀꯤ ꯁꯪꯒꯣꯝ ꯌꯥꯝꯅ ꯊꯣꯛꯄꯤ ꯏꯔꯣꯏ ꯑꯃ ꯂꯩ꯫ ꯁꯪꯒꯣꯝꯁꯤꯡ ꯑꯗꯣ ꯑꯩꯍꯥꯛꯅ ꯌꯣꯜꯂꯒ ꯑꯩꯍꯥꯛꯀꯤ ꯍꯤꯡꯅꯕꯒꯤ ꯎꯄꯥꯏ ꯑꯣꯏꯖꯔꯤꯕꯅꯤ." ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯗꯣ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯂꯥꯏꯅꯤꯡꯕ ꯅꯤꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯦꯛꯈ꯭ꯔꯒꯦ." ꯌꯨꯝꯕꯨ ꯑꯣꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯅꯁꯨ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯣ ꯃꯍꯥꯛꯀꯤ ꯁꯤꯁ꯭ꯌ ꯑꯗꯨꯒ ꯑꯍꯤꯡ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯂꯦꯛꯂꯝꯃꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯜꯂꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯅꯍꯥ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯍꯧꯗꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯧꯖꯤꯛꯃꯛ ꯅꯤꯄꯥ ꯑꯁꯤꯒꯤ ꯏꯔꯣꯏ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯗꯕꯅꯤ." ꯃꯗꯨ ꯇꯥꯕꯗ ꯁꯤꯁ꯭ꯌ ꯑꯗꯣ ꯃꯍꯥꯛꯀꯤ ꯑꯣꯖꯥꯅ ꯍꯥꯏꯔꯤꯕꯗꯣ ꯄꯥꯝꯂꯝꯗꯦ, ꯃꯔꯝꯗꯤ ꯅꯤꯄꯥ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯤꯔꯤꯕꯅꯤ, ꯑꯗꯨꯒ ꯏꯔꯣꯏ ꯑꯗꯣ ꯅꯤꯄꯥ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯍꯤꯡꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯎꯄꯥꯏ ꯑꯃꯁꯨ ꯑꯣꯏꯖꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯔꯤꯕꯨꯗꯤ ꯇꯧꯖꯔꯨꯅꯤ, ꯃꯍꯥꯛꯀꯤ ꯑꯣꯖꯥꯒꯤ ꯌꯥꯊꯪ ꯏꯟꯕ ꯅꯠꯇꯅ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯇꯨꯃꯤꯟꯅ ꯏꯔꯣꯏ ꯑꯗꯣ ꯄꯨꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯕꯗ ꯃꯈꯣꯏꯅ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯇꯧꯔꯝꯂꯤꯕ ꯅꯝꯊꯥꯛ ꯑꯗꯣ ꯂꯥꯏꯅꯤꯡꯕ ꯅꯍꯥ ꯑꯗꯨꯗꯤ ꯃꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯎꯅꯕ ꯆꯠꯀꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯤꯄꯥ ꯑꯗꯨꯒꯤ ꯏꯪꯈꯣꯜ ꯃꯅꯥꯛ ꯌꯧꯔꯛꯄ ꯑꯗꯨꯋꯥꯏꯗꯗꯤ ꯃꯍꯥꯛ ꯉꯛꯄꯅ ꯊꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯏꯪꯈꯣꯜ ꯑꯗꯣ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯎꯍꯩꯇꯅ ꯏꯪꯈꯣꯜ ꯑꯗꯣ ꯁꯤꯟꯕ ꯊꯨꯡꯅ ꯍꯧꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯅꯍꯥ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯃꯤꯠꯃꯛꯅ ꯎꯔꯤꯕ ꯑꯗꯣ ꯊꯥꯖꯕ ꯉꯝꯂꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯌꯨꯝꯕꯨ ꯑꯗꯣ ꯊꯣꯔꯛꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯅꯍꯥ ꯑꯗꯨꯅ ꯅꯣꯡꯂꯨꯛꯅ ꯍꯥꯏꯔꯛꯏ, "ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯖꯥꯒ ꯂꯣꯏꯅꯅ ꯊꯦꯡꯅꯈ꯭ꯔꯦ." ꯌꯨꯝꯕꯨ ꯑꯗꯨꯅ ꯂꯥꯏꯅꯤꯡꯕ ꯅꯍꯥ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯗ ꯄꯨꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏ ꯑꯅꯤꯅ ꯆꯠꯈꯤꯕ ꯅꯨꯃꯤꯗꯥꯡ ꯑꯗꯣ ꯑꯩꯒꯤ ꯏꯔꯣꯏ ꯑꯗꯨꯁꯨ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯕꯅꯤ꯫ ꯑꯩꯅ ꯐꯅ ꯀꯟꯅ ꯊꯤꯔꯕꯁꯨ ꯏꯔꯣꯏ ꯑꯗꯣ ꯑꯗꯨꯝ ꯊꯤꯕ ꯐꯪꯈꯤꯗꯔꯦ꯫ ꯃꯗꯨꯗꯒꯤ ꯑꯩꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯏꯁꯥꯅ ꯈꯪꯖꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯗꯒꯤ ꯑꯩꯅ ꯖꯪꯒꯜꯗ ꯆꯠꯇꯨꯅ ꯁꯤꯡ ꯆꯟꯕ ꯍꯧꯔꯝꯃꯤ꯫ ꯑꯩꯅ ꯆꯜꯂꯤꯕ ꯁꯤꯡꯁꯤꯡ ꯑꯗꯣ ꯑꯩꯅ ꯀꯩꯊꯦꯜꯗ ꯌꯣꯟꯗꯨꯅ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯟꯐꯝ ꯈꯔ ꯑꯗꯨꯅ ꯃꯔꯨ ꯃꯔꯥꯡꯁꯤꯡ ꯂꯩꯔꯒ ꯑꯩꯅ ꯏꯪꯈꯣꯜ ꯑꯁꯤꯗ ꯍꯨꯟꯖꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯆꯍꯤ ꯑꯗꯣ ꯃꯍꯩ ꯃꯔꯣꯡ ꯌꯥꯝꯅ ꯐꯖꯅ ꯂꯣꯛꯏ꯫ ꯃꯗꯨꯗꯒꯤ ꯑꯩꯅ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯗꯨꯕꯨ ꯌꯣꯟꯊꯣꯛꯂꯒ ꯎꯍꯩ ꯃꯔꯨꯁꯤꯡ ꯑꯁꯦ ꯂꯩꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯃꯐꯝꯁꯤꯗ ꯊꯥꯖꯤꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯎꯍꯩ ꯌꯣꯟꯕꯒꯤ ꯀꯔꯕꯥꯔ ꯑꯁꯦ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯆꯠꯊꯕ ꯉꯝꯖꯔꯦ꯫ ꯈꯨꯡꯒꯪ ꯑꯁꯤꯗ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯤ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯕ ꯉꯝꯖꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯏꯁꯥ ꯏꯊꯟꯇ ꯑꯁꯨꯝꯅ ꯈꯜꯂꯛꯄꯁꯨ ꯌꯥꯎꯔꯤꯕꯅꯤ, ꯑꯩꯒꯤ ꯏꯔꯣꯏ ꯑꯗꯣ ꯃꯥꯡꯂꯝꯗ꯭ꯔꯕꯗꯤ ꯑꯩꯅ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯦ ꯑꯣꯏꯕ ꯉꯝꯂꯝꯂꯣꯏ." ꯃꯗꯨ ꯇꯥꯕꯗ ꯂꯥꯏꯅꯤꯡꯕ ꯅꯍꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯪꯒꯤ ꯏꯔꯣꯏ ꯑꯗꯨꯅ ꯃꯥꯡꯗ꯭ꯔꯤꯉꯩꯗ ꯅꯪ ꯍꯥꯟꯅꯅ ꯑꯁꯨꯝꯅ ꯇꯧꯔꯝꯕꯗꯤ ꯌꯥꯕꯅꯤ." ꯅꯤꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯒꯤ ꯏꯔꯣꯏ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯂꯤꯕ ꯁꯪꯒꯣꯝꯁꯤꯡ ꯑꯗꯨꯅ ꯊꯕꯛ ꯏꯁꯨ ꯁꯨꯗꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯏꯔꯥꯏ ꯂꯥꯏꯅ ꯍꯤꯡꯖꯕ ꯉꯝꯂꯝꯃꯤ꯫ ꯀꯩꯗꯧꯅꯨꯡꯗ ꯑꯩꯅ ꯉꯁꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯦ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩꯍꯥꯛ ꯈꯜꯂꯨꯕ ꯂꯩꯇꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯅ ꯑꯣꯏꯕ ꯉꯝꯒꯗꯕ, ꯑꯩꯈꯣꯏꯅ ꯇꯥꯟꯕ ꯉꯝꯒꯗꯕ ꯄꯟꯊꯨꯡ ꯀꯌꯥ ꯑꯃ
ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯂꯕ ꯑꯇꯟꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯌꯧꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯇꯟꯕ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯄꯨꯟꯁꯤꯗ ꯃꯁꯛ ꯊꯣꯛꯄ ꯃꯤꯁꯛ ꯑꯃꯃꯝ ꯑꯣꯏꯕ ꯉꯝꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ꯫